Manipur News Reader ki channel gi video am ta thagasagi ngasi January gi tang 13 da nupimacha ama thauri yanduna siramle sahi 13 khakta ngai di nupimacha ama chakchang da thauri yanduna siramle lebak thiba thawdo asida laikhidra nupimacha adu jeribam soro atingbi hilgat gi aduga hawjingna pasoi police station gi kumbong mamang laikai gi vara gi yum ama da leibne mamingna paunam barti apokpa paunam tomba kawe imung manung gi phangba pawda laikhidra barti gi mapa mama karbar tawbi mabungsu workshop yawi ngarang barti gi mapa mama jiribam da satki mabungsu workshop satki yum maduda maboka mahaka lehobne hairi nungthil pung anirom taba matamda phina thauri yanduna chakchang da jalambane laikhidrabi barti handa class 9 exam da rank hanthana lai coaching yawnaba lupa lising ohum piyo haina mama mapa da hairam ki hairi asi baksang asi rims mok the purse matem loirba matung imung manungi miyoi singna khusina kre haina su paw sina makha tana phungdorakli video sub yingbi bidamakta ngaijarin thank you